अहानबदा ngasi maroiba pauda state lengak na sinduna ngasi jati gi mapa Mahatma Gandhi na leikhidabagi chahi humbudraga nithoi shurakpagi ningsing kumon palan pangthokre हिंसा की ओइबा थबकना मांगजब नतना हिरम अमतदा कानबा पुरक्लोय हाइना मणिपुर की गवर्नर नाजमा हेपतुलाना हाइक्रे अइना तौफरे खनबा मिगी असोइबा थीरगता वांगांगबना खुनाय असिदा चरांगनबा थोखनबता नतना चौखट लमजेलदा मनिंग हलहली हाइना वर्क्स मिनिस्टर थोंगाम बिसोरजना फोंदोखरे अमदी लमदम असिगी मियामना थबक थोरम खुदिमक्ता इलेक्टेड मेंबर खक ngaiduna leibagi muhuta angamba mateng pangbagi hainabi thamlasi haina KFNPD Minister Karam Siamna miyamda appeal tawkri Kurumzari Times of Manipur nungthilgi pau mideng tabiriba singbu luchingbina taram nokchari hauzik pau sandongna pizari adungai ingsok lising amaga chamapan nifunipangi January gi tang kuntragi numidang wairam pung manga tarakpa aduaida Delhi da leiba Birla House ta Hindu Mahasabha gi member Nathuram Godse na nongmaina kaptuna hatkiba jati gi mapa Mahatma Gandhi na leikhidabagi chahi humudraga nithoi shurakpagi ningsing kumot ngasi Gandhi Memorial Hall da achamba thoram amaga loinana pangthokre Ningsing Thoramaduda Manipur ki Governor Nasma Heftula, Deputy Chief Minister Manipur Government ki Cabinet Minister Singh, District Administration ki Makok Thongba Official Singh, Manipur Police ki DGP LM Khote yauna Makok Thongba Police Department ki Official Kiana, Jati ki Mapa Mahatma Gandhi ki mitamda hai laikatuna amadi siren khongbaga loinana minute ani tumina leptuna awaba fongdoke. Thauram aduga mari leinana Manipur ki Governor Nasma Heftulaga TOMTV ga akhanaba unaba amada ngasigi numit asi Bharat ki puwari da kaubangam dana leihoragadaba thakmoi sokningai oreba numit amani numit asida jati gi mapa Mahatma na marai pak majati gi damak thawai na pontha piki mahakna thawai fauba kathokiba asi karigino haibasi aikhoina punna khangminaba mathau thai amata oiba santi leiba leipak ama sengat pa haibasi mahakna mangjaramba manglan amani hingsa gi oiba thabakna mangjaba natana hiram amatada kanaba purakloi aduna hingsa gi oiba lambi thadoktuna mahakna pamjaramba chaukhat thorang amadi santi gi oiba lambi da changshin minaduna lamdam asi mara chatpa lamdam ama ohelasi haina mahakna haiki. We should remember on this day, why did Gandhiji sacrifice his life? For peace, unity of the country. So we should always remember that for what this sacrifice was done, and we should always think about unity, prosperity, and living together in proper harmony. All Manipur Nupi Marup Amadi Left Front Manipur na sinduna ngasi Irawat Babanda humudraung doi suba Mahatma Gandhi ki death anniversary pangthokre. Mifamasida Mahatma Gandhi hatkiba numit ka mari leinana atonba jatibu namthaba asonba tolaba tarba singbu tuhatpiba asigi maramda amadi lakadoriba malemgi nupigi numit ki maramdasu khananainaki. Mifamasida saruk yakibi Nupi Marup ki President Maishnam Ongbi Sakhi Devina Bharat amadi Manipurda Tangdu leita daba constitution bu thawoi daba mayam asigi marakta Bharat amadi Manipur bu kangadabani haiba wakhalonda humbudraum doi shuba Mahatma Gandhi leikhidabagi ningsing palan asi pangthok chabani haike mahakna makha taraduna Mahatma Gandhi na pamjaramba wakhalon mahakna chalamba niti niyom sing asi ngasi hogalakliba mirolna nainaba changi amadi mahaki wakhalon asi miyamna induna Bharat asi kanmangamnaba hotna minarasi haike Tung the Hogalaiba, Isa Singh, Inauk Singh Amadi, Larik Tamkalaiba Mayam Singh Sidaida, Mahatma Gandhi philosophy, Magi Wakalon Mayam Singado, Madu, Tapsana, Nainaragadi,
ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯟꯖꯜꯂꯛꯄ ꯉꯝꯒꯅꯤ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯄ ꯉꯝꯒꯅꯤ, ꯚꯥꯔꯣꯠꯁꯤ ꯀꯟꯕ ꯉꯝꯒꯅꯤ, ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯩꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯗꯩꯗ ꯄꯥꯝꯖꯕꯅꯤ꯫ ꯑꯩꯅ ꯇꯧꯕꯅ ꯐꯔꯦ ꯈꯟꯕ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒꯇ ꯋꯥ ꯉꯥꯡꯕꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯅꯤꯡ ꯍꯜꯍꯜꯂꯤ ꯍꯥꯏꯅ ꯋꯥꯛ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯆꯤꯡꯎꯊꯣꯡꯗ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥꯠ ꯂꯣꯏꯁꯪꯅ ꯁꯤꯟꯗꯨꯅ ꯅꯣꯡꯄꯣꯛ ꯆꯤꯡꯎꯊꯣꯡ ꯃꯩꯇꯩ ꯂꯩꯀꯣꯜꯒꯤ ꯁꯅꯥ ꯂꯤꯈꯣꯝ ꯁꯪꯂꯦꯟ ꯑꯃꯗꯤ ꯑꯍꯜ ꯄꯣꯊꯥꯁꯪ ꯁꯥꯅꯕ ꯎꯔꯦꯞ ꯏꯌꯨꯡ ꯇꯝꯕ ꯑꯃꯗꯤ ꯂꯩꯀꯣꯜ ꯁꯥꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯧꯔꯛꯂꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯥꯊꯩꯔꯝꯂꯒ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯂꯕꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕु ꯅꯥꯊꯩꯔꯝꯂꯒ ꯑꯐꯕ ꯇꯧꯔꯛꯂꯕꯗꯤ ꯐꯠꯇꯕ ꯀꯌꯥ ꯑꯗु ꯅꯨꯡꯗ ꯊꯝꯂꯒ ꯇꯧꯔꯛꯂꯤꯕ ꯑꯐꯕꯗꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕु ꯊꯥꯖꯕ ꯋꯥꯠꯂꯛꯄꯅ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯅꯦꯝꯂꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯔꯦꯝꯒꯤ ꯆꯠꯅꯕꯤ ꯀꯌꯥ दा थवाई याउशिंदुना लमदम असिगी हौरक्लिबा नहा कयाना मैहौरोलगी चनरक्लबा लमदम असिगी चनबी कया तुंग ओइनरंबा अदु खरा मखैदी हंथरक्पगुम तौरे हाइखे। खेत्रिगांव केंद्र की एमएलए नाहकपम इंद्रजित अमदी इमा लेसेम इनात लोइसंगी प्रेसिडेंट चबुंगबम चनु चेनबी लेमसु सरुक याखी। पंथौ इपाना ngasibaukta paikhalakpa torokpa thabukta aina thajagiba aina dharmagi thongda amana magi jati gi matungina amana thajaba udimakta aduga miyoi bana chapalakpagi matungina magi dharma magi lining lesson su oli yana haini adubu ngasi de akhoi ngasi ayamba mafam khudimakta akhoi ngasi oiba mitei gi oiba pot punamak singse nomagi sum akoina gyan tarakpa akoina masibu pamnarakpase sina ngasi di mafam khudimakta sahi kharagi matungda di khoi mangda le punamak so hanjala agani haibase akhoi punamagi thajaba लमदम असिगी मियामना थबक थौरम खुदिमक्ता इलेक्टेड मेंबर ngaiduna leibagi mahuta angamba mateng pangbagi hainabi thamlasi haina KFNPD and Revenue gi Minister Karam Siamna miyamda appeal tawkhre Haureibi ibudau pakhangba thogal lupna sinduna Haureibi da leiba ibudau pakhangbagi sanglenda pangthokhiba amaibi singi awat apa yingsinbagi thoramda saruk yakhiba Minister Karam Siamna makha taraduna ngasi Manipur khunai asida awat paleiba haibabu subnatagi matik chaba luchingba leraktabagini masina achauba wathok ama oiraga praja singi pukningda pendaba pokhalli haiki aikoigi society da amaka wanise luchingbinaba sembinaba songbinaba onanaba matam khara kaikhoga miyami aifaba taunanaba migi masing watpana maram oidana प्रजान कोऑपरेशन इदवने से अंदर खौरबी सिना लेसन ओरगा अदि कोई खम याय बरमदी हौरबी गुंबा अदि मियोय भतर लिसिंग अननि लेबा जगह सिदा याम प्रब मियोय बना पैसा लिसिंग दरा पीबने भेलु हेत लेबना ते मंगा पीबना लेबना ते लेजदा बमागी सु ऐ समाज नि सु मथब कम तोरपदा रुपा कुंठा दरसु ऐ कंट्रीब्यूट तौदबा यादेना और भी खुंजागी मनुंदगी मियोय सामरी ग मरिफुमा कोइना थौलागा सिगी कंट्रीब्यूशन पीरी से समाज के मागी हिंबगी अदगी थब मियागी थबक सब यानिमुरी वखलोन फावरेन से मधुगी खुदोंग चाबुनी ऐन मयाम लौजनिगी से इम्फाल की खोरंबन कैथेल की लंबी की मताइदा पोचे योलिवी सिंह फंगमंदबगी मायोक्ता ngasi nungthilsu कैथेल फंबी सिंहना इरांग हौरखरे पुलिस कसु अकन ममोंगदा बुकनखरे ngarang numidang wairam pung manga makhairom tabada National Highway 102 Imphal More Lambigi Khangabokta laiba KM Blooming Higher Secondary School gi mapada nupi ama gari na thenglambadagi khudakta laikhidre gari aduna amambagi khudong chaba lauraga nanthokuna chenkhre hairi gari na thenglambadagi laikhidravi nupi adudi Thoubal District ki Khangabok awang Bangsi Budon Lekaidagi Moirang Them Ongbi Manjuri chahi 58 mapuroiba laikhidraba M Ibopisak kawe Thaudok asigi matangda ngasi ayo Khangabok awang laikai da leiba BYC ground da miyam gi meeting pangthokpaga loinana JAC ama sem khibaga loinana Khangabok bazar da miyam na wakat mifam phamduna warep kayamram lokre
Ngasigi mifam aduna thodok asida chenariba gari amadi miyoi adu lakliba tang 38 numitki ayuk fawbagi manungda DC Thobal amadi SP Thobalda puthokpinaba haijaba amadi chenariba gari amasung mihatpa miyoi adu puthoktrip hawba asiba hakchang lawdaba haiba warep sing lawkre. Naga Santigi wari waroshin puraknabagi dabak ngasi Dimapurgi Chumuke Dima Laiba Police Complex Nagaland gi Governor Su Oriva RN Raviga NHIM gi Luchingba TS Muivaga wari shananaba hawkre hiramasigi matangda akhanaba paudam ama. Nagaland Governor Ubidantuna, Naga Santi Warigi, interlocutors Wariba, RN Ravi Amadi, NNCN IM Gilusingba, Tangmen Muiva, Anigi Marakta, Nasi, Naga Santi Ruiva Waroshin Purpugi, Makata Wari, Dimapugi, Sumuke Dimadaleba, Police Complex, Wari Shanaba Hokre. NNCN IM gi Ato Kilonser, TS Muiba Amadi, Nagaland Governors Oriba Interculator RN Ravi Anigi Marakta, Nasi Yupung Tramathoi Tabamatam the Sataba Kiba, Nagagi Santi Wari Aduda, Hokiba, Tasiki Taragani Panda Pang Tokiba, Maki Anigueva, Wari Shanaba, the Yanakiba Amasung, NNCN IM Maki Tankiba, Davi Singadu Kadai for Tabak to Otopa, Yabagi Habdu Kananaki Hairi. Panbe Abadi, Tasiki Try Panda Satakiba Maki Anigueva, Santi Wari Aduda, NNCN IM Gilusingba Singna, RN Rabida, Makoyi Competency Report Amadi, Naga Integration Map Pishin Kibani. I am Gimaki Tamlakiba demand sing adu RN Rabina, Prime Minister Office Tamlabamatung, India Lenga Kimaki, I am demand sing adu Karip, Logo the Habadu, Naidon Lakibani. Paugi source amana hai Tasiki Taragani Palda, NNCN IM Amasung RN Ravi and Yamarta, Wari Shanakiba Aduda, NNCN IM Gimaki Tamlakiba from Sing Adu, Narang RN Rabina, Barki Prime Minister Unaduna, Kupna Kananaki Hairi. Atopa Paugilikul Amadana, Nashi, Mike Rimak the Wari Shanabaduda, NNCN IM da RN Rabina, the Woodabam Sung Tawidava, Wafam Kaya, Sugaina Taki, RN Rabi Mike Digi, NNCN IM Kader Singna, Nagalanda, anti-social elements in Kusam Naduna, Miam the Nam Haduna Shell Kaibi Tabak Satai Heba, Maral Siki, Adu Moinamag, NNCN IM Mike Digi, RN Rabina Pulakiwa from Sing Adu, Yaninda Fongoki Hairi. Atopa Paugilikul Amadana, Nashi, Mike Animak the Wari Shanaki Baduda, NNCN IM da RN Rabina, the one Tongan Funkaya, Nakasanabasu, Akanbeatam Piki Hairi. Maruina, Nagaland Manunda, anti-social elements sing Kusam Naduna, Sankai Wafam Kaya Pukatki. Nagaland Governors Oriba, RN Rabi Mike Dagi, NNCN IM da Akanwa from Tamladuna, Kudam Sankam Pibagluna, Object Dimapuri. Hima Fawgi, Len Mari Tona, National Highway, Pakopi Tabak Suri Vasida, Mangam Science, I am Yona, Kulai Piper Lupkiana, Tabak Suri Muising, Amazon Company Muising da, Asobo Sengi Dimal Torpodigi, Tabak Asimangam Sandamdi, Hibawa from RN Rabida, Tabak Suri Company singing Mike Tamlapa Lady, Hibawa, Nasigi from Ada, RN Rabida Putoki Heidi. Nakal Amromda, NNCN K, NNCN R, Amadi, NNCN Yugi, Apun Mihut Kangu Omaga, Nahal, Sispare, Supervisory Board Kimihusing Unaduna, Sispare Ground Gimatanga. Kanana Cray. Mipamaduda, Sisfair Supervisory Board Kimaki Dagi, Nagala Holup Singa, Nona, Lalolup Singa to the Yahonaba Muikia, Rikuitawi, Amasum Namno Shell Kai have from Sing Pukalaki. Modusu, Haidiba, an ancient K, an ancient R, an ancient Yugi Maki Dagidi, Wapam Singadu, Yanindo Fondoki, Haini. Sisfair Supervisory Board Kimaki Pukalaki Wapam Singadu, Wari Sanabadu the Yoriba, Lalolup Singimaki Dagidi, Akanmonda, Yanindo Fondoki, Amadi, Adu Matabak Singadu, Tawulate, Sisfair ground not necessarily have Wapam Tamki Haidi. Ningsing Biawadi, an ancient I am Gimaikada, Barsakana, Moral Kiashirpo, Yanindo Fondokuna, Santi Yawari Asi Handokuna, Kulai Padre Lal Hogi Kong Sansilagani Haina, an ancient I am Nabat, Langakta, Kihan Chibashu, Lady Bani. Hokiba Chahi December da Imphal gi Sangai Prauda Leba FCI Godown da Matam Kuina Thabak Suduna Lakchaba Sinmi Singbu Thabak Suba Changhandabagi Mayokta KFNPD Labor Welfare Association na National Highway Kuntraga Taret Chatharakiba Matam Kaptaba Economic Blockade na Maram Oiraga Jiribamgi Lengang Pokpanduna Leramba Port Puba Gari Chamaga Kuntra Rom ngasi Imphal gi Damag Jiribam Thadokre Chathariva Economic Blockade asigi matangda KFNPD Labor Welfare Association Jiribam Branch ke General Secretary IS Dina Singh na wafam kaya fongdorakli.
ngasi ayuk pung 9 rom taba matamda Imphal East District ki Lamlai Police Station ki manung chanba saijangda bom ama pokhaikhre thodok aduda miyoi amata asok apan yaukhiba leite thodok thokphamda police ki kangbu changshinduna yengsinkhre ngarang numit yung bamatung pung ahung khara helakpa aduaida Imphal West Commando na Imphal East ki Khabam haibung makhongda chathakiba counter insurgency operation amada aina thingkraba lalolup Kangleipak Communist Party KCP Noyon Group ki kedar ama fare hairi farba kedar adudi Sergeant Khwairakpam Arunjit Singh Elias Lukhoi Elias Penjaba chahi kungataret apokpa KS Devan Singh Khabam haibung makhongdagini hairi Police tagi fangba paugi matung ina mahak ing lising ani tareta Khabam maning lekai dagi waikhom pono koba amagi kuthangda loop asida yaukibani loop asigi tara taret suba batch ki army number chahunga marfumapan fangduna Myanmar gi leipokta tha ahungi oiba basic military training fanglaba tungda loop asigi second lieutenant Chan koba amagi makhada loop ki thabak thoram sing tawba miyuni hare Mayai kaba nisagi mayokta chatharakpa drive ki sarok ama oina ngarang Churachandpur District Police ki team amana Churachandpur Bazar area da drive chathavada aina yadaba yu kaya fagatkre fagalaba polam sing adudi DIC liters chamaga taruk IMFL liters kuntra ken beer kungama panma amadi beer bottle mapani hairi Northeast Network Rongmei Naga Baptist Association Northeastern Region Community Resource Management Project amadi Martin Luther Christian University Silong Meghalaya Kushamnaduna Sinba MLCU na puna Kushamnaduna numit nini chathagadaba First Northeast Land Conference any land con lisingani kun ngasi MLCU gi conference hall da hodokre hodokpagi thoramda Thomson Reuters Foundation journalist Rina Chandran NRMC CLG gi BO Pranab Ranjan Chaudhary Narcom NRF Director Mihin Dolo RNBA Manipur gi Secretary Dimgong Rongmei NEN gi CEO Dr. Monis Behlal MLCU gi BC Dr. Vincent T Darlong na athoiba mitunglen sing oina saruk yakhi Conference adu Manipur, Sikkim, Arunachal Pradesh, Nagaland, Mizoram, Meghalaya, Odisha, Thailand amadi UK dagi mute singna laktuna conference asida saruk yaduna tongan ba topic singna wangangle Conference adu mari lainana journalist Rina Chandran na tongan ba traditional land ownership system leiraga su mipung khudingi yaifana ba aikoina khangadabani amadi thabak oina paikhatkadabani haiki who are keen to cover more of your stories and are hopefully now better equipped to do so. I'm encouraged that, like you, women across the country are taking to the streets to fight injustice and hold authorities to account, despite the threats of violence and alienation, even within their own families. The fight is not easy, but know that you are not alone, that the world wants to hear your voices and your stories. The Northeast is often forgotten in the clamor of noise from Mumbai and Delhi. But know that your stories are important, that your struggles matter, and that your voices count. Apunba Manipur matai isay kanglup amik na sinduna tarataruklak suba best of amik lisingani taramapangi matam isay changdam na bangasi moirangkhom dalaiba all tumutong rising youth organization ground da pangthokre Lamdam asigi district singdagi competitor taramanga na saruk yariba isay changdam nabagi thoram asida lamdam asigi sakdairaba music director K Santa G Hemchandra amadi G Surchandra na jury sing oike thoram asiga mari leinana amiki president gi fampuriba Sagolsem Tizendra na hai thainagi ahal laman singna tawbiramba matam isay singna melodious oiba mayekta hena fazana belu leina launarami adubu ngasigi generation asida chawkhalakpagi matung ina mataw tamba asina henjillaklaga afaba sing lawbagi mahuta phattaba lambida chathaduna ahongba kaya laklabadi aikhoigi society asida mangjaba oirakani Amigna isay mayek singda lonyan siyanaba ki mahut aikhoigi lonna mahut silanba amadi artist singda moral mangtharakadaba slang what sing siyanadanaba akanba kaya ama lokhatli haiki slang words na singba yahundaba yari khoi akoi regional language se adi yam seng na harakanda akoina hindi gi bangali gi mayek sing si akoi gi isay mayek te am yorme samna harakanda asa Pm gaina si auragadi isay heta phajaba adubu akoi gi lon de nataba aduna hujikti sumba hindi gi phajaba wahai oijaraga su akoi gi isay ji puthokpa matamda
ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯣꯟꯁꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯁꯤꯟꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯆꯠꯅꯔꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯃꯇꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯤꯡ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯣꯟꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯍꯟꯖꯗ꯭ꯔꯦ IGAR South ki meeting makhada more da leiba kunga taruk sector Assam Rifles sinduna tha asigi kunga mari dagi kunga taruk fauba National Integration Tour of North East ki saruk ama oina North Eastern State sing dagi khangalaba mahairoi kunga mari amadi oza ani Pune amadi Mumbai chaluba tour mai pakna loshinkre Tour aduda NDA Khadakswala CME Pune Bombay Engineering Group AIPTC DRDO engineers Rajiv Gandhi Zoological Park, Raj Bhavan, Mumbai, Naval Dockyard, Gateway of India, Rani Bagh, Humboldt Penguin da Changduna, Mafam Adugi Oriva Saktam Singh Uhan Bagaloinana, Pune Amadi, Mumbai gi tongan tongan ba Mafam Singsu Inghan Ki Hairi. Donate Blood Save Lives Haiba Moto hi makhada Ras Medicity amadi Blood Bank and Transfusion Unit Jenims Porompat anina kusham naduna nongmagi oiba blood donation camp ama Ras Medicity Hospital langasi pangthokre camp aduda Ras Medicity ki staff amadi donors yauna mioi chamanga tara mangana I lemna pike thoram aduga mari leinana Ras Medicity Chief Managing Director Haubizam Rajan Singh na Ras Medicity ki staff amadi donor kayana lemna piriba I sing asina ngasigi society asida leiriba mioi singna I gi mathau tarakpa matamda khara makhaidi mateng pangba ngamlagani haike mayam hinasu voluntarily government gi leiriba natraga any authorized blood unit banks sing loba makoina blood donation camp toraga blood storage toraga mayam da facilitate toba provide toba aduga khang akoina thiraga leidung so akoi side su voluntarily blood donation camp je toraga akoi samaj da society da darkar le bakra da su koi side gi fill up toba nam bagi wakal da koi tomina si ai wakal da toraga honorable nai da chai bujingi akoi blood donation camp sam pangtu aduna akoi ngasi gi members 115 gumba da members list da lebani ado hojuboti udaba male around 60-70 gumba koi leire adu atai se duty de leiba adu na koi gi sidar leibu kangu sina blood biram matung da rest or matung da hangraga makada duty le tawriba kangu sundo amuk shift change tawraga anu kampuna laga ado ai tawr biga dawne Ayang Lema Foundation gi nau na hangba restaurant Good Food ngasi haunabi matungina achamba thoram amaga loinana hangdokre ngasi Rims Road ta leiba Restaurant hangdokpagi thoram aduda Imphal West ki DC and Pravin Kumar, Imphal East Police ki Additional SP Operation TS Krishna Tombi amadi Allahabad Bank ki Chief Manager Asuto Guftana saruk yake. Construction Machinery Saba Company gi manungda maming leiraba Covelco gi branch ngasi gharida hangdokre. Thoram aduda Kundrakpam Kendra gi MLA TS Lokeshona Chief Case oiduna saruk yake. Thoram aduga mari leinana MLA Lokeshona Fongdokibada asigumba maming leiraba Construction Machineries Company gi branch ama hangdokpasi laibak phavani state asigi senggot sagatliba miyam asida machineries mayam marang kairavadi kumang chaukshinba ngamgani haiki adi afaba siju pharanganen kali made in Japan na swadana pharanganen kali adu hoji bukena di man habo kanda insu hangba kanda di dum phadana machadal to paklai haramina any kind of sigi kan se to tabada di neti investment fund wi phadana basi mani buda pusrapu kana oguri ba branch manager hai tare sigi dungi business to thamoi sen to biraga mani presengo sanga ba chauba maroina mani buda aidar kala se missionaries ni missionaries mana kai da gadi hena phagal ba khan swal hangi bo rangmani jatak natabida Christian Education and Literature Department of Rongmei Naga Baptist Association RNBA na sinduna numit mangani chupna chatharakiba Sunday School Teachers Orientation Camp ngasi Rongmei Naga Baptist Association Center Church Imphal da loisinkhre camp aduda ching amadi tamda leiba church chamaga ahum dagi lakpa delegate chahumga kunthra taruk rom henbana saruk yakhi Hauzik chathariba program ase aikoina soidana afaba angang semgat pangamgani makoi gi education da well qualified oiba khak natana makoi gi moral natraga social sida kramaina afaba mioi ama puthokpa
ngamgadage haibige maramda program ase chatharibani aduna lagriba uza makhaina chatlaga makoi masa masa gi church da programs loira matungda makoina semba angang makoido soidana afaba mi purak pangamgani haibigi Imphal West Chingmairongda leiba lei hingkholda Leprosy Patients Welfare Society Lius na sinduna ngasi anti leprosy numit palan thoram pangthokre leprosy leina na leikhidaba mioi singi photo da haikat leikat tamba amadi recovery lakpa mioi singda achamba khudol pibana mapum oikhiba thoram aduda saruk yakhiba Lius ki secretary Budachandra Ahanthem na hai mamangda monotherapy torambana hakchang soinai batanatana leina asina naraba mioi kya lamakhangda punsi kem khiba yaukhidaba nate ngasidi multi treatment torakpa hoba sina aduki matik kanaba piba ngamle haina phongdokhe Manipur lenga ki KFNPD loisangda thau puramba Imphal East Kongpal Khaidem Lekai dagi Rajendro Mandingbam thabak tagi retire tawkhre Rajendro Mandingbam thabak tawringai matamda mathauda pukning changkhiba adubu pukning thogat pagaloinana minister na achamba khudol piduna ikai khumnakhre aduna koi mioi bada adi thoidongna aigi magi rank thidana yam nungsi chanana minister warsu commissioner warsu director warsu so officer singna adi magi makhada thabak tawjariba singsiki awa ana adagi apen penda maram jabasi phajana adi khangbiraga yam phajana loinaraga di mioi minung siema adum akoi gi marakta wakhalonda adum phawhalle India da ahanba oina novel coronavirus da naraba maheroi amangasi Kerala da thengnakhre maheroi asi China ki Wuhan da lairik tamlubani mak asi coronavirus positive oire haina health ministry gi machin chatpa amana confirm tawkhre hauji positive oiraba maheroi asi isolation ward ta thamle masagi fibam thoidokpa tawdri adumakpu doctor singna mikup nahum singna senari hairi nakal amada leina asina narabra haina chingnaba mioi ahum hauji New Delhi gi Ram Manohar Lohia hospital la leirakpa adu leina asina naramdre hairi Bodoland ama tanduna India lenga ki mathakta khulai paiduna lal horamba tongan ba bodo lal holu marigi luchingba yauna lanmi lising amaga chatruk yankhai thoi ngasi Assam lengakta khulai thadoktuna changjakre ngasi ayu Guwahati Medical College Auditorium da pangthokadaba homecoming gi thoramda Assam gi Chief Minister da khulai thadoktuna changjakhibani Finance Minister Himanta Biswa Sharma Police amadi civil ki makok thongba luchingba sing saruk yakhiba thoram aduda bodo lalawluk mari lalmi mi sing aduna loinarakhiba afaba makhalgi nongmai chamaga humudra nipan explosive yauna atei khulai sing Assam lengakta kushinaki ngasi Assam lengakta changjakhraba tongan ba bodo lalawluk marigi India lengak amadi Assam lengaka maikai ahungi oiba tripartite peace treaty ama ikui dringai gi New Delhi da khudik pinakhibani maduda Bodoland territorial region da tongan ba chawkhat thorangi thabak sing paikhatnabagi damak center lengakna financial package oina chahi ahungi matungda lupa crore amaga lising amaga chawnga piba hainasu yanakhibani ningsing bayabadi kumja lising amaga chamapan maudra humdoida all Bodo students BSU and Bodo People Action Committee ahanba Bodo Ekot khuyek pinak mathang oina lengakta changjabagi khongthang asi lakhibani President Dhiren Boro Group hauze amuk sanabagi pau phangbigani Lamdam asigi nupi football sanaroi ngangom bala Scotch Club Rangers FC da yaukre mahakna malengi professional football da changba ngambi India gi ahan nupi football sanaroi oire Indian Pancake Select Federation gi meeting makhada Pancake Select Association of Assam na yumbu oiduna lakliba February gi tang amadagi ahum phauba Swahid Dayal Panali Playground
Dikaluli Assamda Pangthokadoriba Ahumsuba North East Zone Pancake Select Championship Lisingani Kun Amadi Pancake Select Association of Maharashtra na Sinduna Nasikta February Nipandagi Tara Faubat Pangthokadoriba Second Edition of All India Interjonal Pancake Select Championship Amadi Third Edition of Federation Kafta Saruk Yarunabagidamak Manipurgi Nupamacha Amadi Nupimacha Sanaroy Team Official Yauna Punna Mioi Humpugamari na Saba Manipur Team Ngasi Imphal Thadokre Team Official da Nawangda Ngangom N. Ravindro, L. Joy Kumar, Mathangsit coach, referee, manager Oina Sarukyari, Team Adu Pancake Select Association of Manipur ki President, Laisham Siam Kumar na Manipur Team Chawna Mai Park Tabagidamak Yaifa Mongol Piduna, Ngasi Ayuk ISBT Kumalampak Tagi, Manipur Team Bu Lamthaki. Ngasi ayuk phong kiba Manipur ki pauche singda kari maroiba pau yaw kibagi habadu mayam puna mungtang khangminasi. Lamjingba Times Coronavirus Moreda infrared thermal screening tauba hokre device ani khaktamak isu tawrakpana khudong chadaba mayoknare gari parking oisanbadi yaraga street vendor sing famba yahandaba laibak thibani inaucha Ukhrulda dukan mapan mai sakre Birla Emporium dagi namthak tawduna lupa lakh nimfu lauthokre Sangai Express Manipurda coronavirus ki confirm case laitri Mangzaunana bank ki transaction tawbiyu union Poknafam coronavirus ki risks laiba kuntra gi manungda India yaure coronavirus infection ngakthokpada homeopathy amasung Unani effective oi Ayush Ministry coronavirus naba laitri health director Tripura dagi nupa ama coronavirus na sire saukhat thaurangi thabak yoksindaba maphamsingda any sigi fund sada kuntra thadagani government Manipur State Kala Academy gi fellow award amasung young talent award lauthokle UGC pay demand college oza sing wakat mifam makha sathari Huen Lanpao Mahatma Gandhi laikidabagi humdragani thoi suba numitna lakpada ing tapak khunai ama puraknabagi damak Gandhi gi philosophy nauhaunana nainabagi mathau tare coronavirus ki singnaba laire haibagi audio viral oirakpadagi mipainare cyber crime unit ta action lokhanhanaba RIMS authority na se ikre naharol gi thaudang Manipur yauna India da miyamna kinariba coronavirus ki case confirm tawba laitri Professor Arun Kumar Wasima gi haksang post mortem tawkre accused sahit numit taret nigi police custody remand lauthakre Sandro court na maral laite haikre Mahailoisang singda senza thumza tawba sairak pigani UNLF Sana Laibak Medical staff sing suti lauba thingkre Social media da tonga thingnaba cyber crime da wakat kre Manipur da sa asemba yoliba sing authority amatada register tawdre kanglon ngaktana sa yonbana miyoibagi haksang sokningai oihalle Assam gi sovereignty gi wafam da yasinaba tawroi Pares Barua Taizizang village laingakna midyeng sangdaba dauna tawre Isel Express Mironbi singna angangi thabagi matam sayol kungamari fawba sangdokhananaba sina ayaba pikre CM Biren Delhi gi mafam singda koina satuna BJP mirep singidamak vote khombagi thabak sathari Iraibak Muiva amasung RN Ravi ngasi unaduna aroiba waroi singi wari sanagadauri social media da lana sandokpa sing mutat hannaba Imphal West SP da khanghankre coronavirus na naraba mioi RIMS ta layingba laitri Aroibada maroiba pau amuka na pizare State Lengak na sinduna ngasi jati gi mapa Mahatma Gandhi na laikidabagi jahi humbudraga nithoi shurakpagi ningsing kumon palan pangthokre Hingsagi oiba thabakna mangjaba natana hiram amatada kanaba purakloi haina Manipur gi governor Nasma Heptulana haikre Aina taubana fare khanba migi asoiba thiraga ta wangangbana khunai asida charangnaba thokhanbata natana chaukhat lamjelda maning halalli haina work minister thongam bisorjana phongdokre amadi
lamdam asigi miyamna thabak thoram khudimakta elected member khak ngaiduna leibagi mahuta angamba mateng pangbagi hainabi thamlasi haina KFNPD Minister Karam Siamna miyamda appeal tawkre. Hauzik phaupagi oinadi Times of Manipur nungthilgi pau matang asida loishinjare mideng tabiribasingbu amukana khurumjari.